ꯂꯥꯟꯐꯝ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯀ꯭ꯔꯥꯏꯁꯤꯁ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯥꯛꯂꯤꯉꯩꯒꯤ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯆꯍꯤ 2026 ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯅꯔꯖꯤ ꯃꯥꯔꯀꯦꯠ ꯑꯁꯤꯕꯨ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯗ ꯚꯦꯅꯦꯖꯨꯋꯦꯂꯥ ꯍꯥꯏꯔꯤꯕ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯐꯥꯎꯕ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯈꯤꯕ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯍꯟꯗꯛꯀꯤ ꯆꯍꯤ 2026 ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯆꯦꯂꯦꯟꯖ ꯑꯃ ꯑꯣꯏꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯁꯨ ꯆꯍꯤ 4 ꯁꯨꯔꯛꯂꯕꯅꯤ ꯊꯦꯡꯅꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯅꯔꯖꯤ ꯃꯥꯔꯀꯦꯠꯇꯒꯤ ꯍꯧꯔꯒ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯐꯤꯚꯝ ꯀꯌꯥ ꯑꯃꯗ ꯑꯆꯧꯕ ꯆꯩꯊꯦꯡꯁꯤꯡ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯋꯦꯂꯥ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯇꯥꯔꯒꯦꯠ ꯑꯃ ꯑꯣꯏꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕꯅꯤ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯣꯇꯣꯂꯥ ꯑꯂꯤ ꯈꯥꯃꯦꯅꯤ ꯍꯥꯠꯂꯨꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯑꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯔꯨꯑꯣꯏꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯂꯥꯏꯔꯕꯁꯤꯡꯗꯤ ꯈꯝ ꯊꯦꯡꯅ ꯋꯥꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯟꯁꯤꯜꯂꯛꯂꯤ꯫ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯇꯣꯈꯥꯏ ꯇꯥꯔꯛꯄ, ꯃꯇꯝ ꯑꯃꯗ ꯄꯨꯟꯅ ꯑꯦꯂꯥꯏꯟꯁ ꯂꯩꯔꯝꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯃꯆꯦꯠ ꯇꯥꯔꯛꯄ, ꯄꯨꯜꯂꯝꯗꯕ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯔꯒ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯏꯀꯣꯅꯣꯃꯤꯛ ꯄ꯭ꯔꯦꯁꯔꯁꯤꯡ ꯑꯃꯁꯨꯡ ꯔꯤꯖꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯊꯪꯅꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ 2026ꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯍꯤ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯔꯛꯂꯤꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯁꯤꯗ ꯑꯆꯧꯕ ꯑꯍꯣꯡꯕ, ꯃꯦꯞ ꯀꯌꯥ ꯑꯃ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ, ꯄꯤꯁ ꯃꯦꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯒ꯭ꯂꯣꯕꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯃꯇꯝ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯂꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯆꯥꯎꯈꯠꯄꯒꯤ ꯑꯣꯏꯕ ꯂꯝꯖꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯂꯥꯟꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯃꯍꯧꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯂꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯂꯩꯔꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯁꯤꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯥꯔꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯚꯦꯟ ꯑꯃꯈꯛꯇ ꯑꯩꯈꯣꯏꯒꯤ ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯀꯔꯦꯟ ꯑꯃꯁꯨꯡ ꯅꯨꯡꯁꯤꯠꯀꯤ ꯑꯣꯏꯕ ꯃꯥꯏꯀꯩ ꯑꯁꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟꯗ ꯑꯑꯣꯟꯕ ꯈꯔ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯍꯤ ꯈꯔ ꯀꯥꯜꯂꯕ ꯃꯇꯨꯡꯗ ꯀꯔꯦꯟ ꯑꯁꯤ ꯀꯥꯏꯔꯛꯄꯗꯒꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯤꯡ ꯑꯁꯤ ꯆꯨꯞꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯔꯣꯜꯅꯨꯡꯗ ꯄꯨꯈ꯭ꯔꯒ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯤꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯆꯥꯏꯊꯣꯔꯛꯄꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯀꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯜ ꯅꯤꯅꯣ ꯍꯥꯏꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯍꯟꯗꯛꯀꯤ ꯆꯍꯤ 2026 ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯦꯜ ꯅꯤꯅꯣꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯆꯍꯤ ꯈꯔ ꯀꯥꯜꯂꯕ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯆꯍꯤ ꯁꯥꯡꯅ ꯀꯥꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯥꯛꯄ ꯅꯦꯆꯔꯦꯜ ꯏꯚꯦꯟ ꯑꯃ ꯑꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯝꯄꯔꯦꯆꯔ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯒꯠꯄꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛꯇ ꯑꯦꯜ ꯅꯤꯅꯣ ꯑꯁꯤꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ, ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯜ ꯅꯤꯅꯣꯒꯤ ꯑꯣꯏꯕ ꯁꯨꯄꯔ ꯑꯦꯜ ꯅꯤꯅꯣ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯅꯤ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕꯁꯤ꯫ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯦꯜ ꯅꯤꯅꯣꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯗꯨꯗ ꯍꯦꯟꯒꯠꯂꯤꯕ ꯇꯦꯝꯄꯔꯦꯆꯔ ꯑꯗꯨꯒꯤ ꯆꯥꯡꯗꯒꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯜ ꯅꯤꯅꯣꯒꯤ ꯇꯦꯝꯄꯔꯦꯆꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯒꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅꯕꯨ ꯁꯨꯄꯔ ꯑꯦꯜ ꯅꯤꯅꯣ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯁꯥꯏꯟꯇꯤꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯧꯕ ꯍꯤꯠꯋꯦꯞ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯀꯟꯕ ꯍꯤꯠꯋꯦꯞ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯕ ꯏꯟꯗꯤꯌꯥꯒꯨꯝꯂꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯁꯤꯇꯤ ꯀꯌꯥ ꯑꯃꯗꯤ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯍꯤꯠꯋꯦꯞ ꯑꯁꯤꯗ, ꯑꯦꯜ ꯅꯤꯅꯣꯒꯤ ꯑꯣꯏꯕ ꯍꯤꯠꯋꯦꯞ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯀꯌా ꯑꯃ ꯐꯪꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡꯁꯤꯡ ꯌꯥꯎꯔꯤ꯫ ꯃꯃꯥꯡꯗ ꯃꯁꯤꯒꯨꯝꯂꯕ ꯁꯨꯄꯔ ꯑꯦꯜ ꯅꯤꯅꯣ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯦꯁꯟꯒꯤ 5% ꯋꯥꯏꯞ ꯑꯥꯎꯠ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯕ ꯂꯩꯔꯤ꯫ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯁꯨꯄꯔ ꯑꯦꯜ ꯅꯤꯅꯣꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯥꯕ ꯈꯥꯡꯕꯒꯤ ꯑꯣꯏꯕ, ꯃꯩꯁꯥꯒꯤ ꯑꯣꯏꯕ ꯆꯩꯅꯥ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯛꯇꯔ, ꯃꯅꯥ ꯃꯁꯤꯡ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯊꯥꯗꯨꯅ ꯄꯨꯊꯣꯛꯂꯤꯕ ꯁꯦꯛꯇꯔ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁꯥꯎꯠ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡ, ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯗꯦꯜꯂꯤꯗꯗꯤ ꯍꯤꯠꯋꯦꯞ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯊꯦꯡꯅꯕ ꯍꯧꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯈꯛꯇ ꯅꯠꯇꯅ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯇ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯆꯧꯕ ꯍꯤꯠꯋꯦꯞ ꯑꯃ ꯂꯥꯛꯄꯒꯤ, ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯁꯦꯛꯇꯔ ꯑꯁꯤꯗ ꯑꯆꯧꯕ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯗꯤꯖꯥꯁꯇꯔ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯅꯥ ꯇꯤꯟꯅꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯂꯦꯞꯄ ꯅꯥꯏꯗ꯭ꯔꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯦꯟꯇꯥ ꯚꯥꯏꯔꯁꯀꯤ ꯑꯣꯏꯕ ꯑꯥꯎꯠꯕ꯭ꯔꯦꯛ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ ꯊꯥꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯖꯍꯥꯖ ꯑꯃꯈꯛꯇ ꯌꯥꯝꯂꯕ ꯄꯦꯁꯦꯟꯖꯔ ꯑꯃ ꯄꯨꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯖꯔꯅꯤ ꯑꯃꯗ ꯆꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯅ ꯎꯆꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ
ꯖꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯁ꯭ꯄꯤꯁꯤꯁ ꯃꯈꯜ ꯑꯃꯈꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯆꯥꯔꯝꯕ ꯅꯠꯇ꯭ꯔꯒꯅ ꯆꯤꯛꯂꯝꯕ ꯄꯣꯠꯂꯝꯁꯤꯡꯗꯒꯤ ꯁꯟꯗꯣꯛꯄ ꯂꯩꯅꯥ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯚꯥꯏꯔꯁ ꯍꯦꯟꯇꯥ ꯚꯥꯏꯔꯁ ꯍꯥꯏꯔꯤꯕ ꯃꯁꯤꯅ ꯊꯣꯛꯍꯟꯕ ꯂꯩꯅꯥ ꯑꯃꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯃ ꯊꯣꯔꯛꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ 11 ꯀꯟꯐꯥꯔꯝ ꯑꯣꯏꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯂꯩꯅꯥꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯐ꯭ꯔꯤꯀꯥꯟ ꯀꯟꯇꯤꯅꯦꯟ ꯑꯁꯤꯗ ꯑꯃꯨꯛ ꯑꯦꯕꯣꯂꯥꯒꯤ ꯑꯣꯏꯕ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯅꯧꯍꯧꯅꯅ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗ ꯊꯣꯔꯛꯄꯗꯒꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯄꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯇꯁ ꯑꯃꯗꯁꯨ ꯂꯩꯔꯕꯅꯤ꯫ ꯑꯐ꯭ꯔꯤꯀꯥꯟ ꯅꯦꯁꯟ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯁꯝꯅ DRC ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯀꯣꯡꯒꯣ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯦꯕꯣꯂꯥꯒꯤ ꯑꯣꯏꯕ ꯀꯦꯁ ꯑꯁꯤ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯦꯡꯅꯔꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯦꯟꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯇꯕ ꯑꯃꯁꯨꯡ ꯀꯟꯇꯦꯟ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯃꯦꯗꯤꯀꯦꯜꯒꯤ ꯐꯤꯜꯗ ꯂꯩꯔꯤꯕ ꯁꯥꯏꯟꯇꯤꯁ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯛꯇꯕꯗꯒꯤ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯁꯟꯗꯣꯔꯛꯄ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯑꯁꯤ DRCꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯌꯨꯝꯊꯪꯅꯔꯤꯕ ꯌꯨꯒꯥꯟꯗꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯐꯥꯎꯕ ꯁꯟꯗꯣꯔꯛꯄ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄ ꯀꯌా ꯑꯃ ꯁꯤꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯁꯤꯒꯨꯝꯂꯕ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤꯡ ꯑꯁꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯌꯦꯡꯁꯤꯟꯅꯕ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯐ꯭ꯔꯤꯀꯥꯗ ꯂꯥꯛꯂꯤꯕ ꯑꯦꯕꯣꯂꯥꯒꯤ ꯑꯣꯏꯕ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯃꯔꯖꯦꯟꯁꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯈ꯭ꯔꯦ꯫ ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ US ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯁꯥꯎꯗꯤ, UAE, ꯀꯇꯔ, ꯕꯍꯔꯦꯟꯅꯆꯤꯡꯕ ꯅꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯂꯦꯞꯈ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯗꯤꯜ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯨꯛ ꯋꯥꯔꯅꯤꯡ ꯃꯈꯜ ꯀꯌꯥ ꯑꯃ ꯄꯤꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯂꯤꯕ ꯋꯥꯔꯅꯤꯡ ꯑꯁꯤꯅ ꯂꯥꯟꯐꯝ ꯑꯁꯤ ꯁꯝꯊꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪꯁꯨ ꯂꯩꯔꯤ, ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯒꯣꯁꯤꯌꯦꯁꯟ ꯆꯠꯊꯗꯕꯒꯤ ꯑꯣꯏꯕ ꯂꯣꯏꯅꯃꯛ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯜ ꯁꯤꯁꯇꯦꯝ ꯑꯃ ꯃꯇꯤꯛ ꯆꯥꯅ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯖꯍꯥꯖꯁꯤꯡꯗꯒꯤ ꯄꯩꯁꯥ ꯈꯣꯝꯒꯠꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯐꯣꯔꯁ ꯑꯃ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯗꯦꯇꯥ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤꯕꯨ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯎꯍꯜꯂꯛꯄꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯏꯔꯥꯟ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯑꯣꯏꯕ ꯂꯨꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯄꯨꯔꯤꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯇꯔꯅꯦꯠ ꯑꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯑꯣꯏꯔꯤꯕ ꯀꯦꯕꯜ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯆꯧꯕ ꯑꯃꯒꯁꯨ ꯍꯥꯞꯆꯤꯟꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯟꯐꯝ ꯀꯌꯥ ꯃꯔꯛ ꯑꯁꯤꯗ ꯑꯣꯟꯂꯥꯏꯟ ꯁ꯭ꯀꯦꯝ ꯑꯃꯁꯨꯡ ꯗꯦꯇꯥ ꯍꯨꯔꯥꯟꯕꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯆꯝꯁꯤꯡꯒꯤ ꯃꯔꯛꯇ ꯍꯦꯟꯒꯠꯅꯔꯛꯂꯤ꯫